Thazne oriba ground report ama ki matungina Naga misa mari tamthina kuki militant sin hat ki bodo hauju hauju phau spot ta duna lady heri Thazne ai oriba Pao sina makhatari bana CRPF kangu mana laikhidraba haksang sing adu recover taunabagi sanction ma matamda mafam adura khundariba kuki ti waisongna sanction bada ayaba pidabaga loinana laikhidraba haksang sing lokhatpada ayaba phangdri heba pawmasu sandung narakli Maram Singh Ashi Laibana, Shanapati the Kundariba, Yamlba Naga, Mio Singna, SP Office Shanapati, Thomjin Magaloinana, Laikidraba, Naga Haksang Mari, Demand Toreba Wapamasu, Video Footies Kaloina Tadok Narakli. Koki militants in the Satava attack the Nagamisa Mari Shiri Amasukli, UNCina. Ngasi ayuk pung taruk tagi numidang wairam pung taruk hawa balak tokre Senapati District Headquarter da ANPO na shutdown ki khungsing sangsingkri Deputy CM Losi Diko ama di MLA T Rovindro na lusing bat lai nga ki awang mataki mihut kang buo mana nan Senapati da UNC ga wari sanaru bagi nungan baga nan Kangpokpi District ki Imphal Tamenglong Road IT Road ta khulai matik sana paiba kuki militeni singna basingna satharak pe embusta Nagamisa Mari Shiri amasukli thaudo osina Naga amasu kuki community ani gi marakta hena tension wakan halak pagloina Naga People's Organization ANPO na Senapati da total shutdown lokre amaramda miyadasi gi mayokta United Naga Council UNC na ngasi Naga taba mafam singda ayuki pung taruk tagi numidang wairam pung taruk phawba palak tokre Pao gi likhun amagi matungina ngarang ayuk pung nipan ga makhairam tabada IT road ki makui asang amasum thanama Naga khulani gi marakta khulai matik sana paiba koki militeni singna basingna attack se tharakpa ga loina yamna nakpa range Naga mari nungmaina kaptana mafam adumakta laikhidabani attack adura Naga miyu ama sokpa ga loina miyu emana hauju phawba thiba khangdana lairi hari Laikhidraba sing adudi T Kholen gi Right Path School gi founder amadi principal Tatsungbau Ringkang Mai Makoi Youth Club gi executive member Mariak Dibau Wizun Mai Sawang Kining Village Authority gi chairman oiba Wesobau Sarana Mai amasung Makoi Youth Club gi executive member Anil Wizun Mai kawi hari koki militant sing sa tharaki attack aduda Gaikamang Ringkang Mai kawba miyoy masokpaga loinana Thonglang akut patagi student leader Zapau MK kauba amana sinung siting ngori khunja singna phungdora pagi matung inadi IT road asi Kangpokpi district lairiba Naga village singi lifeline ama oiribani lambi asigi makui asang manakta rangsa tharakhiba attack adu Koki National Front P KNFP Koki National Front KNF amasum Koki Revolutionary Army KRA na sathakibani haina maral sirakli Official oiba Pao gi matung ina khudakta thawdok thokphamda ahenba security force sing sangsinna soklaba miyoi marakna hospital pukhatki baga loinana akoibegi mafam sing thi humbagi thabak sathari hari ngarang thawdo osina maram oiduna Kangpokpi amasum Senapati da Naga amasum Koki community anigi marakte hena umkhanabegi sang wakhale amaramna Naga misa manga hatkhiba madi amana sonkhiba thawdo odubu United Naga Council UNC na akan mamong na kandem tarapga loinana laikhidraba Naga isil inaw sing adugi maphamda ikai khumnaba madi awaba phong boina ngasi ayuk pung taruk tagi numidang wairam pung taruk phawa Naga taba mafam singda balak thokre ban manungda gari satok tawba athingba thamgadaba loinana mahai loisang lainga ki loisang dukan amadi lanai establishment kudima thong lon ba khangali nakala maramda koki militant sing attack aduda Chathaduna Naga misa mari hatkiba amana sokiba duga amana thiba khangdaba thawang adubo Naga People's Organization ANPO na akan mamongda condemn tawbaga loinana thawdo wasi yaningdaba madi laikhidraba singi awaba phongboina Senapati District Headquarter da lairiba business establishment kudima kudaktagi thong lolankri Banmaya badi liangmai Naga taruk pharba matung tamthina hatkiba numit chamaga taruk ni suba numita ngasigi imbus rusa tharakibani Naga misa mari hatkiba thawdok CM na condemn tawbaga loinana awang pathaki security mifam sa pangthokre nungsi sana leminana ba lakholiba thabak sing asida atamna na singnabani deputy CM lo sidikho masidana tana koki kulai paivis na Naga misam singda atamna na sa taba mihat mipuni haidun deputy minister lo sidikho na su akan mong na condemn tarakhibani santi pamdaba
miyoising asina ngasisu makuta khulai paiduna phongna thokduna hingsa gi thawngsing sathari heba XCM gi wafamsu lakre masidana tana thagdo asina ingta papamjaba Manipur miyamna khoirang koisaunan ba pokhalle Home Minister Gopindas Kangpokpi District ki IT Rota ngarang ayuk pung nipan ga makhairam tabadu khulai paibisingna imbus tawduna misa mari hatkiba thawng adu Chief Minister Yumnam Khemsan akan mamongda condemn tawkibaga loinana ngarang nungtil CM Secretary Chief Minister na CLO duna awang bathaki security meeting pangtokre CM na CLO duna tha sigi taraga nithuida high security meeting pangtokna singa masum tamda lotchin duna thamliba nongmaising nimit taraga mangani gi manungda manak nakpa police station natragana CRPF ki camp da pikatnaba matam thakraba matung ngarangi mifam adu anirak subu oina pangthokibani ngarangi mifam adu da IT road ta misa mari hatkiba thong adu akan mamongna condemn tawga loinana thawdu odu da sinaba sing atupa matam da phaduna sabsaba action lawnaba Chief Minister na mari lenaba security officials singda instruction pikhi mifam aduna illegal oiba khulai sing pairama thingnarabadi lanai oirabasu group oirabasu makhoi mathak akan ba action lawba haina su ore dokhi loinana su natragana lainga ka pistop toriba lalhobu singi kedar singna karigomba designated camp wangbada khulai pairama thingnarabadi makhoi mathak sabsaba thabuk lakhot ba haina su ore dokhi ngarang pangthoki ba high level security meeting adu the Home Minister Gobidas Konthaujam Chief Secretary Dr. Punit Kumar Goyal Security Advisor Kuldeep Singha DGP Mukesh Singha Ministry of Home Affairs ki Joint Secretary NE ADGP Intelligence LO State Home Commissioner CRPF ki IG Assam Rifles East ki IG Assam Rifles South ki IG 57 Mountain Division ki Deputy GOC SIB की Joint Director BSF अमसुम SSB की Senior Officer सिंगमनी अतै Security Agency सिंग सरुयाखि अमरमना कुकी मेलिटेन सिंगनब सिंगना कांगपोकपी डिस्ट्रिक्ट की IT रोता ngarang ayuk sa tarakpi attack nagamisa mari hat kiba madi miwemana asu opanangan kiba thonga dubu Deputy Chief Minister Losi Dikhona condemn torpuga loinana Home Minister Gobidas Konthaujam amasum Hanagi Chief Minister N Berensu condemn tarakli Deputy Chief Minister Losi Dikhona Thadorak Pachiro Lamada Nagamisa Mari Hat Kiba Thonga Dubu Akan Mamong the Yaning the Bafuntorak Pagaloina Ashiguma Thong Shin Stirasida Mausagi Punsida Hanjilang Nabamati Nungsi Sana Laminana Lokali Tabak Singasida Atamna Singnava Moeli Nasisu Tawong security amadi dignity the Atamna Singnava Tone Hadi Ngasigi lebak tiba tawdo to the awaba tahoraba imung singamadi asopa mioida laingaki maikay digi PBaba mating piragan haina fongdora pagaloina laikidraba singi imung manungi awaba su saru yari heba wapam tamnakli asiguma hingsa gi thawngasi section kudimaki mioi singna wa yapam thokti miyamgi apunbagi sakti na ingta papurak honaba sina mioi marakta khaibung tahana bo honarakliba sakti dagi hena mapangal kalli haina su Deputy Chief Minister na fongdorakli Manipur lenga ki Home Minister Gobidas Konthaujam na ex ta thadorakpa warot lamada Kangpokpi district ki IT road ta khulai paiba singna etex sa thaduna nagamisam mga hat khiba thong adu akan mamona kanem tarakli loinana ngarangi thawdu odu soktuna hospital treatment toriba mi asibusu atuba matamda fogalakpa oiresano hari asiguma pangdabigi thong asina naga community amadi ingta papamjaba Manipur miyanggi maphamda khoirang ko sound hanba mapokali thawdu osidu sienabasingi matakta logweba sabsabe action lokhani ingta palamda mama purangna bohona riba sida yai khai thingai be pirakpu khunima lemna tharu henasu Gobidas Konthaujam na phongtoraki community leaders in civil society organizations sing amadi aikhoigi naga isil inaw singna ingta palamdam ma purakna ba khonaminasi ingta palamdam ma laklaba matamda soidana maki justice lakan henasu phongtorakli Hanagi Chief Minister ng Thoma Berena su ex Thadorakpa Siro Lamada ngarangi Kangpokpi thawdo dubu akan mamong na condemn tarakli santi pamdaba miyoy singa sinanga sisumakuta kulay paiduna fong na thoktu na hingsa ki thawong sing satari ngasigi thawdo ko sinaba sing phaduna sabsaba sarak pigadaba ni hari social media site oriba Facebook te N Beren singana thagalakba post amada miyoy mari amasu bakata na IT road Kangpokpi da ngasi Koki Melitian Singnavana Singna Hatkri Action Lakotnegi Mongoina Mara Lajadraba Mioikia Makatana Hat Kigidribano Habo Hang Pagaloina Masi Mara Lajadraba Nagamioi Taruki Tawayaudraba Haksang Haujik2 Asumba Whale Fungana Lady when Wapam Pang Bagaloina
condemnation assurance natraga atopo haina hojikti apen boidri thaudo si serious oirabani na khudakte action lokhalu masida natana hairiba thaudo usita senari ba mara leiraba mioi sing khudakta phaba goloina justice pura ohebo wapum phungdorakre hatada numai kap thorakpada mioi taruk khena sokli hairi chena ba phare haba pawm su report oina thamrakli is district ki Porompat police station ki manung sena laiba hata kulapti da awang lekai den han numidang thukiba khatna sainabigi thaudo amasu social media da video footage ko loina da viral oirakhibani hariba thaudo odur sinabagi MD wahidur ko miwe mana double barrel da kapthorakpada gun pelena pan miwe kya asu opanang le hari thaudo oduna maram oiraga ehin nongyai da kolapati miyamna irang horakpadigi police na tear gas sel kapri hari Kashaunaraba Miyamadubu Lakshana Bohona with the Nungalamdai Pumari and Pawa tear gas captain Miyamadubu Lakshana Bohonaki Masidanatana Soklaba Mui Singadu Zenim Samadi Ziar Hospital and Research Institute Pukatuna like Naki have a Paumusu Makatana reportari NH202 the Tokiba Koki Naga Unkatnava Taudoka Mari Lenan FIR Yang Kaiganipan register talking Sayesigi February Nipan Digi Hona NH202 Imphal Urkulambigi Litan Police Station Gi Manungsan Ma area da Koki Amasum Nagani Gi Marak Tokibu Unkanabagi Taudoka Mari Lenana Housing Power FIR Yankai Ganipan register Tauri Case Aniamana Makatana Tizinanaba NIA refer Tokri Haina Manipur Police Ki Maki Digi High Court of Manipura Country Social activist Asankasana High Court of Manipur Hokipa August Kungamanga Tarakiva PIL Amaga Mari Lena Manipur Police Ki Make the Wapamasi Court Kangalakivani Asankasana Tarakiva PIL Aduda Haribana NH202 Imphal Urkulambigi Litan Police Station Ki Manungsanba Mahadip Amasum Di Kasum Aniki Marakta Civilian Sing Asu Engam Yaudana Salokusin Tawi Yahanana Bamasum No Magitangai Ferdana Sizinadava Yadra Polam Sing Putok Pusin Tauriba Garising Salokusin Tawi Yahan Biohana Maki Council NH2 Imphal Urkul Lambida Satok Sasin Tauriba Miam Sing the Kulai Pibising and Nomai Caps in the attack over passengers in Fazin Tamba Mi Hat Pat Lambi Thingba Satok Sasin the Apan Mapiva Mason Lutobi Thong Kasatari Lambi Asi the Mars Kungamatu civilian Kungamatu Fazin Kiba April Taraga Tereta Misam Ani Amasum Me Kungamapana Gari driver Ani Hat Kiba Yauna Tuan crimes in Gimatang action lokat Piuhaina Council Tungray Nakang Tang of Haltorkivani PIL adugi matung ina Manipur Police ki maikedi ki quarter submission pirakhiba mada Imphal Urkhulambi da thokiba unkhanabigi thaudoksinga siga mari lenana koki misam ama amasum tangkhul misam ama hatkiba thaudo adugi matangda makhatana thizinanaba NIA da case refer tawkri loinana unlawful activities prevention eki makhara atopa case kaya amasu makhatana NIA da sizinaduna thizinhananaba proceedings sing sathari Lambi asida satok sintori basing aso engam tuondana ba ROP area domination amasum convoy escort ki damak ahen forcing deploy tori police ki matakta CRPF ki company ani BSF ki company mapan army AR gi kalam nipan amasum taruk subo MR gi platoon amagi matakta section amasu deploy tori khangalaki petitioner ki maike digi makhata na lambi asida satok sintori ba miyamda nomai kapsin dun attack to ba mi hat pa amasum apan piri basing asi yauna tuan FIR sing asi ga mari lenana Thaudo asida senari basing NIA Act 2008 ki section 6 ki makhada matik saba serak pibiu haina court prayer tokhi nomit homni subna thiba khangdana lairakhibi sangai theldagi ngangbam na naw ngasi tekta kaidana phangkhri Thasagi Kungamanga Sangaitil Olympic Park Manaka Sakibadigi Thiba Kangdana Lakibi Sangaitil Awang Lekai digging Gangbam Nanau say Kungataruk Masi Ayu Angan Mada take the Kaidana Pangli Mark Imphal West District Amadi Kangpopi District and Lonaba Tangzing Sirukul Amadi Koken Koki Kulgi Maraktigi CRPF ki Kangbu Amana Pangmangam Kibani Hari CRPF ki Maike digi Nanabu Sangaitil Kunja Sing the Sinarak Labamatung medical examination ki Damak Rims the Port Hip Panbayay Sigi Kungamanga Ayupung Mapalom Tabadawai digi Sangaitil Olympic Park Naknana Laiba Koken Koki Kulmanak Nanauna Sanction Madagi
lamsang ACG MLS Rajen yauna Manipur Police amadi Central Force ki apunba team amana ma ki khungul liduna lakhibani ngangbam na nauna tekta kaidana phangmangam kiba dugi matangda lamsang ACG MLS Sorkhabam Rajena security force amadi laikai dugi miyamna ka kanna hotnabadigi tekta kaidana phangmangam kibani haina su MLA na thagatpa phongdokhi Zeri Bangi Usa Tholambi Sembi Davadi Pung Nifuga Nipan ki Banting Bagi Kongjang Sangsingani Hana Laktokri Lakliba August ki Kungani Pan ki Ehing Nongyai Digi Irai Numiki Ehing Nongyai Pava Pung Nifuga Nipan Zeri Bangi Usa Tholambi Ating Mathamle Hana Laktokri Lambi Tingbagi Pirep Asi Ngarang Zeri Bangi Usa Thon Pioneer Club Ta Maira Paibi Self Help Group amadi club ki members singi oiba mifam ama phamlaba matungda lakhokibani lambi thingba sida ana ayek fire service water supply amadi lining laison gi oiba thabak thorum singdi komthokani hari lambi thingba siga mari lainana pangthokiba pau gi mifam amada usathon maira paibi gi president PS Mantesuri na hai National Highway Kuntraga Teretagi Golathon Pharaga Usathon amadi Zairon Taba lambi asi matam sang gingshin bidana lakpadagi Fibam yamna thina sokli lambi asi semjin bina ba matam kya gi mamang ni lenga ki mari lena ba singa taksin duna lakpani lambi asi sembina ba mari lena ba singa memorandum pisin duna taksin ki bas lekri hiram asi ga mari lena na wakat mi pham sing ba su phangkri adubo mari lena ba sing dagi matik sa ba mata pekat pirak ta badagi tangai fadana lambi thingwi gi khongjang asi sangsin ki bani haina magna phongdokhi Churchampur gi oina census 2027 gi enumerator singi training sing mai pakna loisingkri Churchampur pangthokadoriba census 2027 phase ama house listing operation HLO gi damak Churchampur DC office ta enumerator amasum supervisor singi oiba final mari suba base ki oina numit humni sa tharakiba training program ngarang mapung phana madi mai pakna loisinba ngamkri hari Pangthokiba training program adu district ki deputy commissioner amasum principal census officer Churchampur Krishna Kumar IES ki supervision amasum guidance singi makhadani hari Pangthokiba training program sing adu district asida financial census exercise ni exercise asigi preparation oina digital data sing collection tawnaba akhanaba miyeng thamli final training base asi loisinbaga loinana district authority na operational timeline significantly tawbu hokri hari district asi